ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯥꯏꯕꯪꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ 3ꯔꯦꯠꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯃꯤꯇꯝ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯦꯡꯗꯤ ꯂꯦꯡꯂꯦ, ꯑꯗꯨꯕꯨ ꯆꯥꯒꯦ ꯊꯛꯀꯦ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯑꯁꯤꯗ ꯑꯁꯤꯕꯅ ꯃꯄꯟ ꯄꯟꯊꯧꯗ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯥꯎꯈꯨꯝꯂꯛꯏ꯫ ꯄꯥꯔꯤ, ꯃꯤꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯠꯍꯧꯕ ꯌꯥꯗꯦꯅꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯂꯩꯄꯥꯛ ꯑꯇꯤꯌꯥ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯔꯝ 5 ꯑꯁꯤꯗꯒꯤ ꯃꯩꯗꯒꯤ ꯊꯋꯥꯏ ꯑꯃ, ꯏꯁꯤꯡꯗꯒꯤ ꯊꯋꯥꯏ ꯑꯃ, ꯅꯨꯡꯁꯤꯠꯇꯒꯤ ꯊꯋꯥꯏ ꯑꯃ, ꯂꯩꯄꯥꯛꯇꯒꯤ ꯊꯋꯥꯏ ꯑꯃ, ꯑꯇꯤꯌꯥꯗꯒꯤ ꯊꯋꯥꯏ ꯑꯃ ꯂꯧꯔꯣ, ꯑꯗꯨꯒ ꯄꯨꯟꯅ ꯊꯋꯥꯏ 5 ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯇꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯨ꯫ ꯑꯁꯨꯝ ꯇꯧꯅ ꯊꯋꯥꯏ 5ꯗꯨ ꯊꯥꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯇꯝ ꯑꯗꯨ ꯐꯝꯗꯤ ꯐꯝꯃꯦ, ꯍꯧꯒꯠꯇꯨꯅ ꯆꯠꯀꯦꯗꯤ ꯍꯥꯏꯗꯦ, ꯍꯀꯥꯝ ꯆꯟꯗꯦ, ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯁꯤꯕ ꯀꯧꯕ ꯁꯅꯥꯃꯍꯤꯅ ꯃꯄꯟ ꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯔꯦ꯫ ꯏꯄꯥ ꯏꯄꯨ ꯃꯄꯟꯊꯧ ꯑꯄꯣꯛꯄ ꯅꯄꯥꯔꯤ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯌꯦꯡ ꯇꯥꯏꯕꯪ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯇꯝ ꯑꯅꯤꯁꯤꯗꯤ ꯐꯝꯗꯤ ꯐꯝꯃꯦ, ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ, ꯆꯥꯒꯦ ꯊꯛꯀꯦꯁꯨ ꯍꯥꯏꯗ꯭ꯔꯦꯗꯣ꯫ ꯅꯄꯥꯔꯤ ꯁꯅꯥꯃꯍꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯟꯊꯧ ꯑꯣꯏꯕ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕꯅ ꯋꯥꯠꯂꯤꯅꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦꯅꯦ꯫ ꯅꯪ ꯑꯩꯁꯨ ꯃꯤꯇꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯅ ꯂꯩꯒꯗꯕꯅ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗ ꯇꯥꯏꯕꯪ ꯃꯤꯇꯝ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯈꯦꯜꯂꯥꯏ ꯑꯁꯤꯗ ꯄꯤꯁꯨꯝ ꯑꯅꯤꯁꯤꯒꯤ ꯃꯌꯥꯏꯗ ꯑꯄꯛꯉ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯑꯣꯏꯗꯨꯅ ꯑꯉꯥꯏ ꯇꯥꯏꯕꯪ ꯃꯄꯨ ꯑꯣꯏꯅ ꯑꯩꯅ ꯂꯩꯒꯗꯕꯅꯤꯗꯣ꯫ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯃꯤꯇꯝ ꯑꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯁꯥꯗꯣꯟꯗ ꯂꯩꯕ ꯐꯤꯔꯥꯛ ꯑꯁꯤꯕꯨ ꯄꯨꯕ ꯂꯥꯏ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤꯗꯣ꯫ ꯑꯗꯨꯒ ꯅꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯗꯨꯅ ꯌꯦꯠꯀꯤ ꯀꯝꯌꯥ ꯑꯗꯨꯗ ꯄꯣꯂꯥꯡ ꯀꯣꯛꯊꯣꯡ ꯉꯥꯗꯨꯅ ꯂꯩꯔꯁꯅꯨ꯫ ꯅꯅꯥꯎ ꯅꯨꯄꯥ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄꯅ ꯃꯈꯥ ꯃꯥꯏꯀꯩ ꯍꯥꯏꯕꯗꯤ ꯈꯥꯒꯤ ꯊꯣꯡ ꯄꯨꯝꯅꯃꯛ ꯉꯥꯛꯇꯨꯅ ꯄꯨꯗꯨꯅ ꯂꯩꯔꯁꯅꯨ꯫ ꯑꯗꯨꯒ ꯄꯥꯔꯤ ꯁꯅꯥꯃꯍꯤ ꯅꯍꯥꯛꯅ ꯂꯩꯒꯗꯕꯅ ꯃꯤꯇꯝ ꯑꯁꯤꯒꯤ ꯈꯣꯏꯗꯧꯒꯤ ꯃꯊꯛ ꯈꯨꯗꯣꯜ 2 ꯃꯈꯥꯏꯗ ꯊꯪꯃꯥꯏ ꯃꯥꯔ ꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯈꯨꯔꯖꯤ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯆꯨꯝꯗꯨꯅ ꯂꯩꯒꯗꯕꯅꯤꯗꯣ꯫ ꯏꯃꯣꯏꯅꯨ ꯅꯃꯥꯅ ꯂꯩꯒꯗꯕꯅ ꯃꯤꯇꯝ ꯑꯁꯤꯒꯤ ꯈꯣꯏꯗꯧꯒꯤ ꯃꯈꯥ ꯈꯨꯗꯣꯜ 2 ꯃꯈꯥꯏꯒꯤ ꯃꯐꯝꯗ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯅꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤꯇꯝ 2 ꯑꯗꯨ ꯏꯔꯦꯟꯅ ꯍꯧꯒꯠꯇꯨꯅ ꯐꯝꯂꯦ, ꯍꯧꯒꯠꯇꯨꯅ ꯆꯠꯂꯦ, ꯍꯀꯥꯝ ꯆꯜꯂꯦ, ꯍꯛꯊꯤ ꯈꯜꯂꯦ, ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯇꯝ 2 ꯑꯗꯨꯅ ꯁꯥꯕꯤ ꯁꯥꯅꯧ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯇꯝꯄꯥꯛꯇ ꯍꯧꯔꯤꯕ ꯎꯔꯤ ꯎꯄꯥꯜ, ꯅꯥꯄꯤ ꯁꯤꯡꯕꯤ, ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤ ꯍꯥꯏꯕ ꯑꯗꯨ ꯁꯟꯗꯣꯔꯛꯇꯨꯅ ꯂꯩꯔꯛꯂꯦ꯫ ꯃꯥꯂꯦꯝ ꯐꯝꯄꯥꯛ ꯑꯁꯤꯗ ꯁꯤꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ꯫ ꯂꯤꯟ, ꯎꯆꯦꯛ, ꯌꯣꯡ, ꯁꯒꯣꯜ, ꯁꯥꯃꯨ, ꯏꯁꯤꯡꯒꯤ ꯖꯤꯕ ꯀꯌꯥ, ꯀꯪꯐꯥꯜꯒꯤ ꯖꯤꯕ ꯀꯌꯥꯅ ꯁꯟꯗꯣꯔꯛꯇꯨꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯅꯗꯤ ꯑꯍꯥꯡꯕ ꯀꯌꯥ ꯌꯥꯝꯗꯕꯅꯤꯅ ꯑꯔꯨꯝꯕ ꯄꯨꯝꯕꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯔꯨꯝꯕ ꯑꯁꯤ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯒꯠꯆꯔꯛꯏ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯇꯥꯏꯕꯪ ꯄꯨꯝꯕꯒꯤ ꯑꯔꯨꯝꯕꯁꯦ ꯄꯨꯕꯗ ꯋꯥꯔꯦꯅꯦ, ꯉꯝꯂꯛꯇ꯭ꯔꯦꯗꯣ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯁꯤꯕ ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯆꯪꯕ ꯑꯍꯤꯡꯕ ꯍꯥꯏꯕ ꯑꯗꯨꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯏꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯑꯔꯨꯝꯕ ꯑꯁꯤ ꯄꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯄꯨꯕ ꯑꯁꯤ ꯉꯝꯂꯣꯏꯗꯧꯔꯤꯅꯦ, ꯃꯇꯧ ꯀꯔꯝ ꯇꯧꯁꯤꯒꯦ? ꯑꯁꯨꯝꯅ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯂꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯆꯨꯝꯃꯤꯅꯦ ꯂꯩꯃꯔꯦꯟꯕꯤ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯨꯝꯍꯩ ꯁꯥꯟꯅꯒꯦ ꯈꯟꯕ ꯀꯨꯝꯍꯩ ꯑꯃꯈꯛꯇ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ, ꯀꯨꯝꯍꯩ 3ꯅꯤ꯫ ꯄꯣꯛꯄ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯨꯝꯍꯩꯁꯤꯅ ꯑꯍꯥꯟꯕ ꯀꯨꯝꯍꯩꯅꯤꯗꯣ꯫
ꯑꯅꯤꯁꯨꯕꯗ ꯍꯤꯡꯕ ꯌꯣꯛ ꯊꯥꯛꯇꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯖꯤꯕꯁꯤꯡꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯗꯨꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯦꯞꯄ, ꯁꯤꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯍꯨꯝꯁꯨꯕ ꯀꯨꯝꯍꯩꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯑꯅꯤꯒꯤ ꯄꯥꯟꯗꯝ ꯂꯣꯏꯔꯦ, ꯑꯍꯨꯝꯁꯨꯕ ꯀꯨꯝꯍꯩꯒꯤ ꯄꯥꯟꯗꯝ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯇꯝꯕꯤꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ, ꯅꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯇꯤꯜ ꯀꯥꯡ ꯁꯥ ꯎꯆꯦꯛꯅꯆꯤꯡꯕ ꯍꯦꯛ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯄꯨꯝꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯄꯤꯔꯒꯦꯀꯣ꯫ ꯂꯩꯃꯔꯦꯜ ꯑꯣꯏꯕꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯒꯤ ꯀꯣꯟꯊꯣꯡ ꯊꯤꯡꯉꯣ, ꯃꯃꯥꯡꯒꯤ ꯀꯣꯟꯊꯣꯡ ꯊꯤꯡꯉꯒ ꯃꯅꯤꯡꯒꯤ ꯀꯣꯟꯊꯣꯡ ꯍꯥꯡꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯀꯣꯟꯊꯣꯡ ꯍꯥꯡꯉꯨ, ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯇꯥꯐꯝ ꯑꯣꯏꯅꯕ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯌꯥꯏꯗ ꯂꯩꯔꯤꯛ ꯎꯔꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯪꯂꯦꯟ ꯑꯃ ꯁꯥꯔꯣ꯫ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯌꯥꯇꯥꯐꯝ ꯑꯣꯏꯅꯕ ꯐꯝ ꯑꯃ ꯊꯥꯔꯣ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯊꯥꯔꯣ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯒ ꯃꯇꯝ ꯑꯗꯨꯗ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯏꯊꯪꯂꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯏꯊꯛꯇ ꯀꯨꯞꯄꯨꯗꯣ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯍꯥꯛꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯗꯨꯅ ꯃꯄꯨ ꯃꯍꯥꯛꯇꯣ ꯁꯤꯔꯦ, ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕ ꯃꯄꯨꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯊꯧꯗꯥꯒꯤ ꯄꯔꯩ ꯄꯤꯈ꯭ꯔꯦꯗꯣ꯫ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕꯒꯤ ꯌꯥꯊꯪꯕꯨ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯍꯣꯌꯥꯈꯤꯗꯣ꯫ ꯍꯣꯌꯥꯔꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯑꯣꯟꯗꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯗꯨꯅ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯀꯞꯂꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯅ ꯇꯥꯔꯦ꯫ ꯇꯥꯔꯗꯨꯅ ꯁꯒꯣꯜ, ꯁꯥꯃꯨ, ꯌꯣꯡ, ꯏꯁꯤꯡ ꯖꯤꯕ, ꯀꯪꯐꯥꯜꯒꯤ ꯖꯤꯕ ꯄꯨꯝꯅꯃꯛ ꯂꯥꯛꯂꯦ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯒꯤ ꯃꯐꯝꯂꯥꯡꯗ꯫ ꯑꯗꯨꯒ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯀꯞꯄꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯄꯥꯎꯍꯪꯖꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯥꯎꯍꯪꯂꯛꯂꯕꯗ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯄꯥꯎꯈꯨꯝꯕꯤꯔꯛꯏ, ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯒꯤ ꯄꯤ ꯄꯥ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯄꯤ ꯄꯥ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯂꯤꯕꯅꯤ ꯄꯥꯎꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯂꯩꯃꯔꯦꯜꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯇꯥꯏꯕꯪꯒꯤ ꯖꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯄꯨ ꯃꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯠꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯤꯡꯈꯩꯔꯣꯜ ꯑꯗꯨ ꯖꯤꯕ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯅ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯋꯥ ꯄꯥꯎꯈꯨꯝꯕꯤꯔꯛꯂꯦ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ꯫ ꯑꯁꯤꯒꯨꯝꯕ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯄꯨ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯍꯟꯕꯤꯔꯛꯀꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯄꯤꯕꯤꯕ ꯇꯥꯏꯕꯪ ꯅꯣꯡꯗꯝꯈꯣꯜ ꯑꯗꯨ ꯏꯟꯖꯒꯦ, ꯃꯔꯝ ꯑꯗꯨꯅ ꯁꯤꯕꯒꯤ ꯇꯥꯡꯀꯞ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯄꯤꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯛꯅꯕ ꯃꯄꯨ ꯃꯥꯒꯤ ꯃꯤꯡꯈꯩꯔꯣꯜ 109 ꯑꯗꯨ ꯁꯣꯟꯗꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯞꯄꯤ꯫ ꯍꯥ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯝꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦꯔꯅꯦ? ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯉꯣꯡꯈꯣꯡ ꯀꯣꯏꯕ ꯉꯝꯕꯅꯤ, ꯇꯔꯪ ꯍꯤꯔꯦꯟ ꯍꯣꯟꯕꯅꯤ, ꯏꯄꯥꯛ ꯏꯊꯛꯀꯤ ꯄꯨꯔꯦꯝꯕ, ꯏꯊꯩ ꯏꯔꯣꯜ ꯃꯔꯤꯡꯗ ꯌꯧꯅꯤꯡꯕꯇ ꯌꯧꯕꯅꯤ, ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯅꯆꯥꯅ ꯅꯥꯏꯈꯤꯕꯤꯛ, ꯎꯔꯤ ꯋꯥꯔꯤ, ꯂꯦꯡꯃꯤ ꯄꯥꯜꯂꯤꯕ ꯑꯆꯠ ꯆꯠꯇ ꯄꯨꯝꯅꯃꯛ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯌꯣꯛꯄꯤꯕꯅꯤꯗꯣ꯫ ꯂꯩꯊꯛꯁꯨ ꯂꯩꯈꯥꯁꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯖꯤꯕ ꯄꯥꯟꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯁꯤꯕ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣই ꯄꯨꯝꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯅꯥꯎꯄꯣꯟꯕꯤꯒꯅꯤ? ꯀꯅꯥꯅ ꯌꯣꯛꯄꯤꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯌꯣꯛꯄꯤꯌꯨꯗꯣ, ꯊꯥꯛꯄꯤꯌꯨꯗꯣ, ꯁꯤꯗꯕ ꯃꯄꯨ ꯅꯍꯥꯛꯅ꯫
Asumna layriba jiba pumnamak asina kap lauduna tingthana oiduna haijaraklabada taibang mapuna matam chari haina khalli. Matam chari haba wakhal asi khalladuna taibang jiba pumnamak adugi mamangda mapu ibungona takpirai. Nakhoi pumnamakna kap lauba asida aina ngasi khamnung leibak yauba ngamdaduna halakli. Maram asina aina khamnung leibak yauba ngamdabasi nakhoi pumnamakki khanduna ngamdabanido. Aduna nakhoi pumnamakki punsi chengjel adu pirage. Ngasidi tanglau thengkhrabanina hayung inungale hairaga pirage. Maram asina nakhoina nganna laktuna aigi iphamlangdagi nakhoina pamliba punsi chengjel adu nirula. Asum haina mapuna yawa mapau lauraklabada layriba taibang pumnamak haraw-harawna mongba marang yai pangkido. Numidangi chara chanaba loiraba matungda pothanai ahing chuppa magi punsi chengjel kayani sige khanduna ahingdu haukido. Imung tayna ngalaga ayuki chaklen chanaraga taibang pumnamak asina mapu magi maphamlangdagi magi punsi chengjel niba laknarai. Magi apamba matung inna punsi chengjel mathang nirai. Apamba punsi chengjel phanglaba taibang pumnamak mathang amuk hanarai. Hanarapa matam asida achauba sanakhongnang amagi makhada pothanaduna nangna mana nirakpa punsi chengjel nangna kaya nirakpa haiduna wari singbul kaya sanaduna layramni. Asumna matang asida 3 suba tangkak loisinjari mathangda 9 suba tangkak amuk puduna lakjage.